ꯊꯝꯕꯤꯈ꯭ꯔꯦ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯅ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯌꯨꯅꯥꯏꯇꯦꯠ ꯑꯣꯏꯔꯛꯄꯗ ꯃꯥꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯃꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯗꯥꯏꯇ ꯃꯌꯥꯝ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ 31 ꯑꯣꯛꯇꯣꯕꯔꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯨꯅꯤꯇꯤ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯁꯨꯃꯥꯏꯅ ꯌꯨꯅꯤꯇꯤ ꯗꯦ ꯑꯣꯏꯅ ꯄꯥꯂꯟ ꯇꯧꯕꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯥꯆꯤꯟ ꯀꯌꯥ ꯁꯤꯟ ꯊꯨꯡꯅ ꯄꯥꯂꯟ ꯇꯧꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯗꯁꯨ ꯄꯥꯂꯟ ꯇꯧꯖꯒꯗꯧꯔꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ 150th ꯕꯥꯔꯊ ꯑꯦꯅꯤꯚꯔꯁꯔꯤ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯀꯃꯦꯃꯣꯔꯦꯠ ꯇꯧꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯅ ꯏꯟꯗꯤꯌꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯁꯔꯗꯥꯔ 150 ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯗꯁꯨ ꯔꯦꯂꯤ ꯆꯠꯆꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯔꯦꯂꯤ ꯆꯠꯄꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯔꯤꯃꯥꯏꯟ ꯇꯧꯕ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯦꯂꯤꯁꯤ ꯅꯕꯦꯝꯕꯔꯒꯤ 15ꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯅꯕꯦꯝꯕꯔꯒꯤ 17ꯗꯅ ꯁꯛꯄꯤ ꯀꯥꯔꯣꯡ ꯁꯕ ꯗꯤꯕꯤꯖꯟꯗ ꯇꯧꯖꯒꯅꯤ ꯃꯁꯤꯗ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤ 500ꯅꯤ ꯑꯗꯨꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ mybharat.gov.in ꯗ ꯆꯪꯕꯤꯗꯨꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯅꯕ ꯑꯩꯅ ꯑꯦꯄꯤꯜ ꯇꯧꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁꯠ ꯑꯩꯈꯣꯏꯅ ꯁꯔꯗꯥꯔ 150 ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯇꯦꯟꯖꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ We have India nation lam for Sardar in 150 Padiyatra Chandel district. My Bharat Sardar at 150 Unity March. And Sri K.H. Lovejoy. This is Program Officer, United College Chandel. Kumar Singh IAS, and our respected Additional Deputy Commissioner, and also our